Hai mẹ buổi sáng nay vlog ta tao làm chơi đi anh Dung được rồi chờ nữa video cái năm chẳng thì ô tô tua cả năm video quay bài đi hả quay bài ô tô thôi quay đây quay ngã tăng cái tên ra ngang mẹ làm gì quay vào ngã tăng phụ bì ghê nè ngã tăng phụ chơi cái mà thằng hai bye bố sao nó không ai Zagi lai khá bagi ngã tăng hiền bố phụ bì bên đi đó ngã thì nó ngay thì quay bố phụ bì đen ꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯂꯩꯕ ꯃꯐꯝꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯂꯥꯏ ꯊꯥꯗꯕ ꯌꯦꯡꯕ ꯆꯠꯂꯤꯁꯦ ꯍꯣꯏ ꯊꯣꯡ ꯃꯊꯛꯇꯤ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯁꯥꯝꯗꯤ ꯑꯁꯥꯝ ꯆꯤꯡꯉꯦꯕꯀꯣ ꯖꯤꯔꯤꯗꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯁꯥꯝꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯖꯤꯔꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯇꯣꯛꯑꯦ Handak cai di mie ayam deh dah. Koi baga cana deh mi. Ses aku pantau tahu ni sih, hero salah sih. Hero salah itu. Duga puja like tu sih thada tu ni mau wali ngata. Saya kumthara thada tu. Ai cana pi tu yang matak tak thada tu. Quay cho các bạn. Lên lên. Làm con cô. Cút bay. Điền vào rồi cô. Ôi nghe đi. Hai Yengo Sila lai thada bagi thin balai ne ba
ꯃꯩꯇꯩꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯦꯡꯕ ꯂꯥꯛꯄ ꯈꯔꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯌꯥꯎꯗꯦ ꯃꯣꯏꯅ ꯍꯦꯜꯂꯦ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯤꯒ ꯄꯣꯁ ꯇꯧꯊꯣꯛꯑꯦ ꯉꯥꯏꯍꯥꯛ ꯆꯠꯇꯅ ꯈꯣꯠꯇꯅ ꯉꯥꯏꯍꯥꯛ ꯄꯣꯁ ꯇꯧꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯁꯤꯒꯤ ꯇꯨꯔꯦꯟꯗ ꯄꯨꯊꯔꯒ ꯊꯥꯗꯗꯣꯏꯅꯦꯕ ꯃꯝꯃꯦ ꯃꯆꯥ ꯃꯆꯥ ꯄꯨꯊꯔꯛꯏꯅꯤ ꯃꯊꯪ ꯃꯊꯪ ꯄꯨꯊꯔꯛꯄꯗ ꯃꯊꯪ ꯅꯤꯗꯣꯟꯗ ꯇꯥꯗꯤ ꯂꯣꯏꯔꯦ ꯅꯣꯟ ꯇꯥꯗꯤ ꯑꯣꯛ ꯉꯝꯃꯣ ꯑꯩ ꯏꯔꯣꯏꯕ ꯍꯩꯇꯦ ꯑꯣꯛꯄ ꯉꯝꯃꯣ ꯑꯗꯨ ꯏꯔꯣꯏꯕ ꯍꯩꯇꯦꯕ ꯆꯦꯞꯄ ꯇꯥꯏꯃꯣ Siya cowok ni tapi nak ada ni. Tangan macam ini kau juga. Mana dia pada buat dia memang tu. Ini mana? Itu paling sih itu masalah. Mana ini jual laku ni, sini ada ini. Mana tu macam tu ini jual laku. Oh, ni lain lah. Mahal. Dia lunci ada aku kan. Ada berapa sana itu? Oh, sana itu. Ada tahu tahu sana. Tu yang ujian apa? Itu tahu tak payah itu berapa sana. Itu tahu tahu lah yang ujian apa? 사라가 까칼라 마닝가 따기네 뭐라고 까칼라 여기서 로지 사라 또 너네 헤이 Gitar kengo namin, gitar kengo. Rasi kang ano ko? ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯈꯩ ꯀꯩꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯄꯤꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ